Aikoi masilgi marakta dharamana maram oiduna tokai tahalle haibasi aranba wafamni haina si Minister Okram Ibobina haikre. Amadi Thangal Kaitil da temporary market set saba yaroi haina tagdona sathariba Kwarabal Kaitil gi ban manungda police amadi ban sogalpa singi marakta sauna mukna bathokpadagi asokapan yaukre. Pau Sandona Pizari Aikoi Masilgi, Marakta Dharamana Maram Oiduna, Tokai Tahalle Haibusi, Aranba Wafumni Haina, Si Minister Okram Ibobina Ngasi, Longa Koireng, Village the Pangtokpa, Koireng Youth Organization Manipuri, Golden Zobli Galwena Pangtokpa, Niputaruk Suba, General Conference Hogdopagi Thorum the High Crane. Si Minister Okram Ibobina Makatana High Kibada, Manipura Achova Apikwa Zati Haibalaite, Kundaminariba, Punamak Manipur Ngaktani High Key. Si Minister Namakata na haikibada pasway lamkai dagi siru lamkai fawagi lambi asi atuba matamda samjil lagani amadi longa kwering da primary health center ama thamlagani haiki gi matam loire haiba numituda aikoi achawani masani haina khoi leithadana lehuba khoi suk ya roeba aduna matam khara hingingai sidaida pai dagi nungsinaba chanana leiminaba Shanti Lainana Hotna Bahayse, a koi Pumaki, koi Sarkar Natana, Sarkar, a koi responsibility to the gear koi late Hokanaba, a boy Tonaba Hotnagi Hibanataba. Sarkar Adu a lady koi Pudamaksin, Kusam Nana, Shanti Lainanaba. Anti social oiba Mayam Punamak La Pomatamda, a koi the disturb Tawigano, a koi Shanti Pame. Akoi development pame aduna akoi da disturb tawiganu akoi kana da su akoi disturb tawba pamde akoi da su disturb tawiganu haiduna fajana appeal tawmina basi ai yamna tangai phadi haiduna aduna violence na hingsa na kedong da solution amata akoi purakpasu yaroi akoi phaminaraga tana tiknaraga Kari Tauraga Kogi Mod Ketnavase Masi once for all solved Tona Nasigi Taramaduda IFC Minister Ngamtang Hawkip Sanapati DC Jacinta Lazarus Civil Amati Police Ki Makok Tongbo Official Singh Bilas Sip Singh Yauna Lupkaya Gelu Singh Singsu Saruk Yaki Minister Ngamtang Hawkip na Manipuda Kundaminariba Apikpa Purup Singbu Asoba Purup Singna Namthabiroi Dabani Makobu Yokot Piduna Nungsi Sanana Leminana Bahona Minagadabani Haiki. Koireng Youth Organization Gi President Zaite Sungsekna Si Minister Okram Ibobina Ngasigi Tharamasida Saruk Yaba Lakwa Asina Manipur Sarkana Aso Pisa Kaidana Zati Kudimapu Amatu Wene Yeng Haibadu Mayak Seng Natakle Haiki. Ngasigi Tharam Aduda Tongan Manaki Weba Zagwe Isekayasu Pangtoki. Satkiba tang marigi ayuk angan bada Manipuda yuhara hakiba aduna ima kaitel ani akai atoi thokraba matungda kaitel phamba yadabadagi wafam phambi ima singidamak matam kharagi oina wafam phamnanaba thangal kaitel gi yaima store mamangdagi kasturi thong phawbagi lambi ge nakalda Manipur sarkar sagalakliba temporary market set asi makhatana saba yaroi haina tagdona ngasi ayupung taruk-tagi nimidang wairam pung taruk faba Khwaraman kaitel ban chathakre Ban manungda kasturi thong mayada police ka ban sagatpa singa sauna muknaba thokre ban sagatpani singnaba miu singna Khwaraman kaitel tamna sangsilakpada kasturi thong mayada leramba police personnel singna thingbadagi sauna muknaba thoki ban sagatpa singna police tamna nung thomjilakpadagi mathau toramba police sing tung han senki police na miyam adu control taunaba honabada tear gas cell kaya kapki Thaudok aduda IRB nupi personal ama Khongjang Sangsin bada yaubani haiba miyoi ani yauna punna miyoi ahum sokhi
Asopa Singh Rims Amadi Ras Medicity da like a Nakre Konjang Sangsin Bada Yawani Haiva Soklabami Ani Adudi Ayui Hunyo Sahi Kuntra Kuyatong Digini Atopa Amana Tangmaiban Tingel Digi Laikam Somorzini Makoi Ani Rims Hospital da like a Nari Todo Adu the Solaba Mapansuba IRBG Mahila Battalion Gi Nupi Personnel Adudi Maisnam Aruna Langmaitong Bazar Digini Mahak Ras Medicity da like a Nari Ban Nasin Madam Ojana Quadamal Katil da Dukan Sing Tong Hangnakide, Adum Oidamak, Quadaman Katilgi, Samu Makongi, Akweba, Ima Katilgi, Mamang Tambasaruk Amadi, Temporary Market Saturday, Mahau Sagum, Popam Pamduna, Port Yonaki. Amaramda, Yam Stordegi, Kasturi Tong Paubugi, Lambigi Nakalda, Temporary Market Set Saba Yaroi Haina, Tagdona Satariba, Pung Trani Twegi, Ban Manunda, Market Set Sabagi Tabakti, Ningtina Satari. Nupi Kaitel Sengbo Sagat Luki Vice President R.K. Rajesh Sanana Thangmaiban Kendragi MLG Mayukta Wangang Ki Haina Tagdona Hairiba Wafam Asi Yumpam Yaugdabani Haina Nupi Kaitel Sinpam Amadi Saktam Kanba Luki President Santi Nangasi Pamisinga Unabada Fongdokre Kaitel Pambisingi Ihawasibo Rajesh Sanagi Lanai Wena Uhana Bohona Bigenu Haiki Ka henba jekisan gi mayumda karigumba wafam ama bongang gi belaite mangonda atamnana sengdo kadabani lale haigadabani haibasigi matang steida radesna mathandagi aran ba tahanba yaroi masi kaitel rum sida phamiga miyangi daitani miyamna changjalakpani ma mathanda malai tahanba yaroi Tamenglong District ke Manung San Leiba Nam Kaulong Village ta Student Union of Kanglei Park Sukna Sinduna Lem na laye magi kem ama pang thokre Nupi angang yaw na punna kunza sanirom na ana layengi kem aduda sarup yakhi Sili lang river singi mai ke digi hidak lang thakaya su yan thoki Seza Hospital amadi Sukna Sinduna pang thokiba kem adugi matangda Kolgi Chairman Adipao Panmai na pangdokibada Singi Manung Hanjin mamafam amada Ana layengi kem ama pangthok leba asi lamdamasigi miyam ge laibuk fabani haiki Suki President Jayanta Kumar Kuman na haikibada Manipur Sarkana Singi Manung Hanjin ba mafam singda Sakot Thorangi thabak kaya paikhatle hairabasu leiram liba phiyam asida yengnabada sauna khenaba leire haiki Jinga to bibil lerigadi publishing to hena apenba adiyam sung leriba laina tina suppose ngasi bukta akona sinjari area jugo ko world polio di haidar polio di ni masi je ala sibukta ko government asi sasida polio hida pithak pagi mogi PSC haidar mogi doctor am phau ngasi bukta hariba khunna da tharak pagi pau khunde adna sigumasi government hena initiative bogira kanda akoi onasin khanga to bunna tab haidar onasin to bunna tabida government hena manu hanjin da kawada sothari medical kanosi Nawar Sotari have Hena, and Sangiragadi, Masi Manaba Kuna, Manaba, healthy and healthy society have said, the ship possible Pagan and not Suki material. Sahi Asigi, Republic Day Tharamda, Palm the Batogdog Toktanaba, Sexin Tarang Lokat Oina, Infal East Amasung West Police na, Mapum Kayada, Frisking Amadi Seking Tabakan Katle. Lambida Lakpa Gari Masa Amasung, Asobasing, Ahing Nungtil Naidana, Sek Tobagi Tabak Satari. Gari asoba singda tinted glasses naba singna logthopagi thabak su sathari police na miyam gi punsi amadi landum ngak senabagi damakta sathari ba thabak asida miyam na mateng pangbiu hairi lakliba February gi tang tarukta Imphal gi mayonda satkadoriba miyam gi khongsat asida hata golapati da leiriba praja section khudimakna saruk yabiyo haina United Golapati Hata Development Council na thadorok chairol amana khangalakle Paugi Maraktana break amatang lominasi. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State Takiel da contact to view. Lauthok Sabah
KM Blooming Higher Secondary School Khangaboki Lisingani Tarataruki Session January 3 Hosere Maramasina boarding the Legada Angang Sing boarding the Sanglaknaba Principal Cherolamana Khanjari Luna Lisingani Tarataruki Session the pre nursery Hangukjare Akupa Marol Gidama School Officer Kambi Yagani Principal KM Blooming Higher Secondary School Khangabo Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Break ki matungda taramna oksari makhataba pau pizari Manipur ki mapaldagi sanglakpa achauba campaign singna lamda masidagi yamlaba sanpham sing puthokibadagi khada orabasu kalhaunaba pandamda kaithel manbida nauna hangdokkiba korau hanba scientist industry na akanba mawongda thabak paikhatli industry asigi proprietor posambam kulasandana Istv news ta phongdorakpada lamda masida phangdiba tongan ba mana masing maroi mara amadi haribob sing sinaduna mahaki masalasi puthokpani Mana miyoi kayabu thabak pibata natana lamda masigi income da sauna kanaba piri haina phongdokhi Sahi tarete gi tara manga fawgi manungda leiba angang singna makhoi gi haithoi singthoi ba adu uthoknaba pandamda alisuba brand drain expo haina mingthonba national children painting competition came ama thasigi kunthraga mathoi dagi February 3 fawba IRE wangjing da pangtholagani hairi Hiramasiga Mari Lenana, Pamusing Unaba, Mifam Amasu Pangtokre. Mifam Aduda, Patriotic Writer Forum Gi, President Ragule Sangtem Amadi, Secretary Rakesh Nauremsu Sarukyaki, KMC, IRE Wangzing, Patriotic Writer Forum Amadi, Women's in Governance Tawal Ahumna, Kusamaduna Pangtokadabane. Angang sing makoi gi nungda leiba haithoi sing thoiba amadi lotuna leiba gun sing adubu uthoknaba pandamda KMC pangthokpani haina IRE wangzingi principal na haiki Yohar habana amangata thowan kraba kongba kaithel gi phibam asida makhata na kaithel phamba yadrabanina ima ibil singi khallaga temporary market set ama mathang tha fawbada MI Khan kowami yoi amana sargani hairi Amaromda handak Yohar habana amang ata thokhan khraba lamlong kaithelbu athuba matamda sahannaba Union of Social Upliftment Khuraina January 3 ta phamkiba mifam amana warep laukre amukahna break amatang lomina kisi Fangbiragani lakadawriba imoinu imagi ira thonida tangai fadana changadawraba angauba nga pengba amadi ngaton ngasimak order tobihau pengba amadi ngaton gidamak akapnaba stockni Fangfam S Tomba and Sons Pengba Farm Hyangthang Sara Coaching Center, Mongsangai Boroi Makong, with a strong faculty featuring well-experienced teachers including former head examiner of BOSEM. Admission open general foundation course for class 10 BOSEM only. Subject Science, Social Science, Maths, General English, Manipuri. Starting on Thursday 21st January, timing 4:30 to 7:30 p.m. Last date of form submission 15 January. Please contact 98561291010. Makhataba pau kharaga pizari Nonedagi Izairong Fawagi kilometer 19 sangba lambi asi government amiyang sangbidabana ka hena phibam sokle haina Izairong village authority gi wangangloi amo sikana phongdorakle wafam asigi matang de Izairong da pangthokiba pamusinga unabada mahana makhata na haikibada Nonedagi hauksong amadi Izairong taba lambi si government na sembirabadi khunja sinangasi swathana leiriba asi khalada orabasu phagatkani haiki Hausung da government high school amasu leiribasi awat apana pik thale masina mahiru singna mahi tambada khudong sadre hiram asidasu sarkar na miyang sangbiu haiki Under district council gida primary school lai
aduga private school atai leite private school si Ibion public school haina si ijai rong sida lei angang mayam si sida laraga larik tamba si asida facilities ayam si ijai rong dagi angang sing si larik tamba si laknai Sahi manga khakta ngai riba angang ama Sky Hospital na open heart surgery mai pa na pangthokre haina hospital asige chairman oibata natana chief cardiologist Dr. Syam Kisona claim tokre ngasi hospital asida pawmu singa unabada mahana haikibada angang asi Thawal district ki sarang patigini hauzik ICU da thamduna makhata na layemgi thabak sathari pokpadagi hauna mahaki heart hoduna lakpadagi operation asi chathakibani Atuba matamda mahaki pibam phagalaklagani operation asida New Delhi da leiba Scott Fortis Heart Institute ki Dr. Krishna Ayerna sauna mateng pangki haiki open heart surgery yesterday the 18th of January. He was born with a large hole in the heart. Unfortunately, he could not go outside the state of Manipur for the surgical closure of the hole, without which he is not going to live long. Fortunately, we have with us Dr. Krishna Iyer, the doyen of congenital heart surgery, not only in India, but Singzamai Kendra gi manung sanba Singzamai thongam laikai Indo-Burma Sugunu Diversion Road asi ngasidigi hauna Service Recreation Organization of Youth New Age Club amadi ngangbam Robert Kobamioi amaga loinena punna kusamaduna semba hokre Mailena singna lambi ki nak yetta leiba drain asisu sanjan biyo haina Service Recreation Organization of Youth ki Organizing Secretary Zadumani na fongdora clay haiba wakal na masu leami ada ekoi su mongonda haiba lambi si nuai tri kamai tu sige amtang di khana ba phaida ina koi haru kanda mano su aisu angamba mateng tawjarage haidana ngasi simak koi ahan ba phase gi oina haitare koi port hole sing si koi men bagi thaba koi paika sari sini masida koina kanagumba amagi koi thudokwa lejedi Aikoi masilgi marakta dharamana maram oiduna tokai tahalle haibusi aranba wafamni haina Chief Minister Okram Ibobina haikre Amadi Thangal Kaichelda temporary market set saba yaroi haina tagona sathariba Khwaramal Kaichelgi ban manungda police amadi ban sogatpa singi marakta sauna mungnaba thokpadagi asok apan yaukre Miyang tabiriba punamakta amuka hanna khurumjari